ahanba maktada ngasi ase anobu chahi lisingani kunga humdoi asigi ahanba irai oibana Hello Manipur Haksel gi thoram tabiriba singi mafamda Hello Manipur Haksel gi maikaidagi anobu chahi gi yaifama gol pijari duga anobu chahi sida koi khudingmak hakchang fanana da yektana levinaba shorgum famda thongni jari duga ngasigi anobu chahi asigi ahanba irai numit ki Haksel gi live phone in program gi koina thamjari be hiram asisu akaknaba anaba gi laying gi matang da thamjadre masi koi khudingwak hakchang fanana da yektana pukning nungai na leinanaba gi damakta Naha Oina Punshi Nungsangna hingba anti-aging healthy living haibasigi matang da thamjai hiramasigi matang da miyam gi wahang paukum pibinaba aduga hiramasigi matang da takpinaba gi damakta Shija Hospitals gi Chairman and Managing Director loinana Consultant Reconstructive and Cosmetic Surgeon oina thawpubiriba Dr. Khundongbam Palin lengchindana lebire Dr. na lengbirak pase khoi gi damakta di laibu fabani taram nokchari Dr. Buthagatchari Miyam na ngasigi aikoigi aikoigi kitang audio gi problem amakakti phone gi si hoji aikoina masi sort out tawna bo honajari adubu phone number si hanamuktang miyam na note toxin bigani nahangke sizin naba phone du technically kitang aikoina through to bangam da badagi atopa number ama aikoina ngasi sizin najagani hairiba number si da miyam na dial to biraklaga ngasi khanane na basi da sharuk yabiba yagani hairiba number si amtang note toxin bigani anoba number ni 0385350000 haibadi 00071 amuktanga ningsing jarake 038535000071 marakte somung ningsing jarake hairiba number asida adomna note toxin birak tungda ngasigi thamjari be hiram Anobu chahi asi haugalakpada ekoi khudingmak naha oina naik yaudana punshi nungsangna kamdona hingadage haiba hiramasigi matangda saruk yabinaba haijari hogdok chabasti doctor ekoi malemda leiriba mioi khudingmak punshi nungsangna naha oina leningba ngaktani koi khudingmak madugi apambadu lei sigi matang sidaista koigi ahal oshalakpa haigadra english ta aging and hairibasa masigi thong si karino amta tapiyo Yam nungajai ahamna maktada Manipur gi Praja program asi utabi kudimapu koi Happy New Year or Happy Moment haijari kurumjari ngasigi maruiba topic si anti-aging hai duga maruina miyoiba kudingmakna hojik panbi foduni yamna koigi nai yautana yamna sangna hingbasi pami aduga yaragadi younger looking haitare sigisi with a purpose yam sangna hingni aduga sigi matangda research si yamna chawna in the last 2 decades tawrei most exciting and interesting subject ni on the globe aduga message su yam chawna paisa su thadari matam amada chahi humpu hingba haibasi science fiction ni hajikti fiction do science oire haidi chahi marfu hingba chama hingbasi am yaure aduna amoromda koina research ki kari yengoragadi aging si disease ne na haire which can be treated and which can be prevented aduna hojik aging gi matangda yamna chawna chobo quantum ama in terms of financial matangda yam chawna predict tawi adu ahan bada koina aging sigi matangda chawrakna koina khangnaba koi haijaba taragati aikoi cell amadagi koi trillions of cells body sidalai masai da magi organ dugi magi tissue dugi mai cell dugi tonga ba physiological function lai atuga bodily changes ulai haiba physiological and bodily changes si adu maki imatik tongmun gidana aikoi si magi mathau juluarak pa haitare mathau lorak padana koi survival da singnarak ba koi hingmada singnarak ba adu loinana akoigi fertility haitare angang reproduce tawbagi masigi singamakta ba haitare masi koina aging haina koina define tawi doctor
aduga hairiba aging si 30% di yam zawba kenoni indication ni jinna 30% di koi predisposed tawi adu lemhori ba 70% si di akoi lifestyle and akoi bi le environment sin masina control tawi hai tare aduna akoi khutta le si lifestyle and environment si akoi khutta le hoi achobu suruk se 70% oi ba se aduga masi swai gis deis da doctor mioi bana hakchang phaba haiba si deis da health sigi chorok definition nama akoina khangjaba taragadi hakchang phaba si karino doctor hakchang phaba si koi world health organization na mental physical and social well being hai not only the absence of bodily infirmity hakchang da laina lekta bakta nate akoi physically mentally and socially well being ni aduga aging the susui basi ngasagi biological aging psychological aging and social aging hena lai type C ado hari basing sida so lai si akoi chronic inflammation nama hakchang da hawbudagi hawna dum loina re masi khara thujan ba khara taptha ba aduna akoi lifespan si control to bani masi da koina immune system sima akoi immune ji koi hakchang da kamba topa koi foreign substance sama changak tana ngak thok sa base masi jo koi immunity si masi inflammation makhalamani haidi hakchang yekna akoi lan tongna ba haitare adagi maduna kuira aga koi kidney da solokpa liver da solokpa aduga metabolic diseases like diabetes kumba tonga the chemical gi oiba mayam sina akoi tapna koi si cell sing si senescence cell sing si mai mathau si pangtho halak ta ba haita doctor mai tawraga hakpani aduna aging gi matang da kitang ai palhauge tapio doctor koi ihan bada koi single cell ni adagi koi hajik si trillions of cell ado hariba koi gi mioi bagi haksang da leriba fibroblast sing si 50 times kumba divide to ngame hai ade divide to bukudingi DNA si copy tawraga 23 pairs of chromosomes yawe ada chromosomes gi mai gi mamai sida akoi gi telomere na kamba part am yauri hoi hariba telomere si masi ka koi life span sing mari leine habasi masi gi research to gi basi Carol Grader ni masi Nobel Prize phangi bani akoi na telomere si sangi gai akoi life span si hele habani telaga na koi punsi tenjel habni masi proof to gro matung Nobel Prize phangi ba masi ki the findings masi puthura isi aduga tamna divide to bu khuding gi hariba telomere si tenjel apune aduna yamna akoi gi 50 times kumba to kan da di moi gi cells sing si divide to makha tar nga makta ba natraga na disease orakpa adu kan da di moi si tongan ba akoi cancer gi cell on bi ai tonga to masi on gi bi ai aduna hariba posi gi control akoi hakji gi anti aging science da telomere gi mari leina na dum research dum tongnare adu doctor akoina punshi nungsangna hingba nungaina hingba sida अखोई पुंसी की तांकक सिंगसिबुदी कानबा याररोय मतम हाइबसिदी अखोइना मदु ब्रेक फारगा थंबदी याबा नतबनिना आई ngasi चही 15 सुरमबदु चही 90 सुरकनी 30 सुरकनी 15 सुरकनी 40 सुरकनी अदुबु आइडियली अखोई चही चामसी नादा येक्तना नुंगाइना तांकक खुदिंगमकी पुंसी की तांकक खुदिंगमकी यामना अखोई 80 years young aina english ta hainei 80 years suragasu yamna hakchang da nungaina pungning wakal nungaina makal amna leiba dugi punsi duni target tongnaribse aduna aikoi gi matau karamna akoi gi punsi gi tangka khuding makse ana ye yaudana nungaina legadage haibadugi hoi subna 80 years hairi 80 years young hairi sahi chama hairi ado okana wa koi gi japan gi ithat amada moi population am lei moi si sahi chama mathak ayamane average moi da koi ekikai na koi passion na ma yaroga life si da hingna ba purpose ma thi base man pamjaba man hijaba aduga prithvi si da kari no moi de da kale ken moi khali si ai na pole si ai purpose am lei purpose si masi isana madu thido aga madu gi matung na koi hingbase masi yam maru wai koi purpose lei ba si kui ni hingi hai ta adu moi gi lifestyle to ngali
aduga hingbagi maram amakak leiba aina lei thabani khangde san loibani khangde keno dobani khangde aigi purpose amakakti punchi dei madu galoina na hingbasini doctor adu kamai tawna hingadage habasi aina panjabi wani purpose amadi yawtabani aduga mihoi bana aging si pamdri si maram si aikoi thabak subu ngamakte participation je handarak pa haitare ai isagi own keno sida adagi mu increased economic pressure lakpa aduga mingon de depend torpa sigi si yam chawba developed countries da koi gi maru in Japan de yam chawna thengnarabani aduna koi gi TITP ka na koi na tonga dongba madugi helper mayam ma tha da ko da koi aging population ji kya lona ba aduga aging gi da kanari se koi supply ra ngak tani ai wheelchair gumba adi health care adi to wanda laser gi moi travel to bunga mai paisa pai bu yam ba yauri aduna sigi mayam sini coming back to koi kamai tong na hingdage queen hingdage habasi koi na ngasai koi na pan ba tu yaw jagre 30% di koi jin lepi pari puri dagi agi thangdarak pa madugi jin duna aduga maruena kenogi si ayam badi kenosina lepre koi gi koi lifestyle sina aigi punchi mahing sina hoi jin gi matang da harap tang koi na technology si oirak pa yabasi koi Harvard University da koi jin makhan mari kapsale keno koi gi adult cell sida adu tawraga moi embryonic cell asi moi si cell si any cell on by brain gi cell on by kidney on by lungs on by skin on by bone on by adu kapsal laga yengba aduga hariba posi induced pluripotent stem cell na hariba posi embryonic cell dauna moi si divide to bunga mi tonga on bunga mi moi si potential to become any cell ado hariba posi da koina in the process damage khadi to hariba posi animal da di masi prove tawre sigi si aduga human being da di apply tawdri only concern si hariba posing sina cancer cell on gidra haiba sigi aduraga di haksang si loina cancer on gidoine doctor aduna sigi posima hajik potential energy oina future oina koina lauri hojik masi FDA na approve tawdi natte aduga kainogi paruina lifestyle simadi yam chawna koi darkar lere 70% this is within our control India gi oni yam chawba World Health Organization na warning ama pi hi akoi da India da siriba chama gi manung da 633 di humdoi di non communicable disease na thon bani haiba non communicable disease sing si hengalai 2025 da di cardiovascular disease in India na highest way ni high world da diabetes ki second capital ni China na number 1 ni diabetes ki lifestyle related ngak ni hari sing si kayamu yam na halaga kayamu yam na lahing dun happy question nam la ni ko health care gi kind service explore toram ne ana economy su ibe health care sida chauna hakchang phatra ga di hai tar aduna haiba modern med ko gi health care sin da hajiki le ba allopathy hai tar masina hariba disease burden si loina control to buding amaroi haidi lahing manga maroi doctor aduna hojik la isidi koi well being wellness hai tare jagi koi holistic wealth health care hai tare akhi lifestyle related mayam si da koi junction se na taksopni adai da koi na tonga ba diet lere yoga lere adagi exercise ba ama tonga ba dagi spiritual line da adi sari thaiba dai da koina pull up oina yengaga akoina item khara koina khana ba yai antioxidant akoi haksang sida hariba physiology mayam sina oxidation mayam ham tawi doctor says da koi gi free radicals thadui hariba free radicals si akoina e the chain banate masidi cell manung da yaw bani doctor ana moi sina maru oina ngasai gi mitochondria leriba cell mang leriba tagi tonga function me damage to ropane doctor ad hari posi handan ga di antioxidant chawam chani free radicals se ad free radicals na moi silok thop sungam dabani na moi free radicals ki activities handana ba antioxidant se chani antioxidant se sai thai is the loin phangi doctor phangi ba posi mo khoina bu lai si environment na affect to raga
ꯍꯥꯔꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯣꯛꯁꯤꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯀꯥꯟꯅꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯛꯄꯒꯤ ꯑꯗꯨꯒꯤ ꯀꯟꯁꯔꯟ ꯑꯃꯁꯨ ꯂꯩꯔꯦ ꯃꯗꯨꯁꯨ ꯍ꯭ꯌꯨꯃꯦꯟ ꯃꯤꯑꯣꯏꯕꯅ ꯁꯦꯝꯒꯗꯕ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃ ꯑꯩꯈꯣꯏ ꯅꯧꯅ ꯄꯨꯊꯣꯔꯛꯄꯗ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯒꯠꯇ ꯌꯥꯎꯔꯤꯕ ꯕꯦꯛꯇꯦꯔꯤꯌꯥ ꯐꯪꯒꯥꯏ ꯃꯌꯥꯝꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯀꯨꯞꯄ ꯃꯍꯤꯛꯁꯤꯡꯁꯦ ꯃꯣꯏꯅ ꯇꯣꯛꯁꯤꯟ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄ ꯑꯗꯨꯒ ꯍꯣꯔꯃꯣꯟ ꯃꯌꯥꯝ ꯊꯥꯗꯣꯛꯄ ꯏꯟꯐꯦꯛꯁꯟꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯇꯝ ꯑꯃꯗ ꯄꯦꯞꯇꯤꯛ ꯑꯜꯁꯔ ꯍꯥꯏꯁꯤ ꯑꯦꯁꯤꯗꯅꯦꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤ ꯕꯦꯛꯇꯦꯔꯤꯌꯥꯅ ꯑꯣꯏꯔꯝꯃꯤ ꯑꯗ ꯕꯦꯛꯇꯦꯔꯤꯌꯥꯁꯤ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯧꯖꯤꯛ ꯇꯧꯅꯔꯤꯁꯤ ꯀꯣꯂꯣꯔꯦꯇꯦꯜ ꯀꯦꯟꯁꯔ ꯑꯗꯒꯤ ꯏꯟꯐ꯭ꯂꯦꯃꯦꯇꯔꯤ ꯕꯥꯎꯜ ꯗꯤꯖꯤꯁ ꯃꯌꯥꯝꯁꯤ ꯃꯁꯤ ꯍꯧꯖꯤꯛ ꯒꯠ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅ ꯍꯟꯗꯛꯀꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯍꯥꯏꯇꯥꯔꯦ ꯗꯤꯁꯦꯝꯕꯔꯗꯅꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯗ ꯗꯥꯏꯔꯤꯌꯥ ꯇꯧꯔꯒ ꯁꯤꯕꯁꯤ 30,000ꯒꯨꯝꯕ ꯁꯤꯕ ꯃꯁꯤ ꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯒꯠꯇꯒꯤ ꯂꯧꯕ ꯐꯤꯀꯦꯜ ꯀꯦꯞꯁꯨꯜꯁꯦ ꯃꯥꯒꯤ ꯕꯦꯛꯇꯦꯔꯤꯌꯥ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯐꯤꯀꯦꯜ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯍꯥꯏ ꯊꯦꯔꯥꯄꯤ ꯍꯥꯏꯅ ꯑꯗꯨ ꯀꯦꯞꯁꯨꯜꯗ ꯍꯥꯞꯄꯒ ꯃꯁꯤ ꯄꯤꯖꯕ ꯍꯧꯈ꯭ꯔꯦꯕ FDA ꯑꯦꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯃꯁꯥ ꯐꯕ ꯑꯃꯒꯤ ꯕꯦꯛꯇꯦꯔꯤꯌꯥ ꯃꯌꯥꯝꯁꯤ ꯀꯂꯦꯛ ꯇꯧꯔꯒ ꯀꯦꯞꯁꯨꯜ ꯍꯥꯞꯄꯒ ꯀꯩꯅꯣ ꯇꯧꯕ ꯑꯅꯥꯕ ꯃꯤꯗꯨꯗ ꯄꯤꯖꯕꯗ ꯐꯔꯛꯀꯗꯣꯔꯤꯅꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯊꯤꯔꯤꯟꯗ ꯂꯩꯔꯤꯕ ꯑꯀꯨꯞꯄ ꯑꯍꯤꯡꯕ ꯖꯤꯕ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯝ ꯃꯗꯨꯒꯤ ꯀꯣꯂꯣꯅꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯃꯣꯏꯁꯤꯡꯁꯤ ꯒꯤ ꯀꯥꯟꯅꯕꯁꯤ ꯗꯣꯛꯇꯔ ꯑꯩꯈꯣꯏꯅ ꯁꯨꯝ ꯗꯣꯛꯇꯔꯅꯁꯨ ꯇꯥꯛꯄꯤꯕꯗ ꯑꯉꯛꯄ ꯐꯪꯅ ꯂꯩꯈ꯭ꯔꯦ ꯍꯥꯟꯅ ꯍꯧꯖꯤꯛꯀꯤ ꯑꯦꯁꯤꯗꯅꯅꯦꯅ ꯈꯟꯅꯔꯝꯕꯗꯨ ꯍꯧꯖꯤꯛꯀꯤ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯝꯁꯤꯡꯁꯤꯒꯤ ꯑꯆꯧꯕ ꯔꯣꯜ ꯑꯗꯨꯒ ꯃꯁꯤꯅ ꯑꯩꯈꯣꯏ ꯏꯚꯟ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯀꯩꯅꯣꯗ ꯐꯥꯎꯕ ꯃꯣꯏꯁꯤ ꯍꯣꯔꯃꯣꯟ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ 1,000 ꯀꯦꯃꯤꯀꯦꯜ ꯊꯥꯗꯣꯛꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤ ꯍꯣꯡꯍꯜꯂꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯨꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯆꯦꯟꯖꯦꯁ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛꯇꯤ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯝꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ ꯍꯥꯏꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯊꯛꯏꯕ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯇꯥꯔꯦ ꯊ꯭ꯔꯨꯗ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒꯤ ꯑꯉꯛꯄ ꯀꯩꯅꯣꯅꯤ ꯀꯅꯦꯛꯁꯟꯅꯤ ꯂꯩꯔꯤꯁꯦ ꯃꯔꯛꯁꯤꯗ ꯐꯣꯟ ꯀꯣꯜ ꯑꯝꯇ ꯂꯧꯈꯠꯆꯒꯦ ꯗꯣꯛꯇꯔ ꯍꯜꯂꯣ ꯇꯥꯖꯔꯦ ꯇꯥꯃꯣ ꯑꯩ ꯇꯧꯖꯔꯛꯏꯁꯦ ꯅꯝꯕꯣꯜ ꯅꯥꯎꯔꯦꯝꯗꯒꯤ ꯕꯣꯟꯃꯤ ꯃꯉꯥ ꯍꯣꯏ ꯕꯣꯟꯕꯤ ꯇꯥꯛꯄꯤꯌꯨ ꯇꯥꯃꯣ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯑꯍꯥꯟꯕ ꯃꯥꯡꯒꯣꯟ ꯄꯤꯖꯔꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯇꯥꯃꯣ ꯑꯩ ꯏꯁꯥꯒꯤ ꯆꯍꯤ 90 ꯍꯦꯟꯖꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯌꯨꯛꯇ ꯋꯥꯛꯀꯤꯡ ꯁꯥꯏꯀꯜ ꯊꯧꯕꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯆꯍꯤ 90 ꯍꯦꯟꯖꯜꯕ ꯉꯁꯤꯐꯥꯎ ꯅꯥꯗ꯭ꯔꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥꯏꯀꯜ ꯊꯧꯕꯁꯤꯅ ꯀꯗꯥꯏꯐꯥꯎ ꯀꯥꯟꯅꯕ ꯐꯪꯒꯗꯒꯦꯅ ꯗꯥꯛꯇꯔꯗꯒꯤ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯐꯅꯤ ꯗꯣꯛꯇꯔ ꯍꯧꯖꯤꯛꯀꯤ ꯏꯕꯣꯍꯟꯕꯤꯅ ꯍꯪꯕꯤꯔꯛꯏꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯃꯅꯤꯗꯪꯁꯨ ꯊꯦꯠꯆꯟꯖꯍꯧꯒꯦ ꯑꯩꯈꯣꯏꯅꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯃꯁꯤ ꯂꯣꯏꯅꯗꯅ ꯂꯩꯕ ꯏꯅꯤꯡꯗꯤ ꯅꯤꯡꯁꯤꯡꯉꯨꯗꯕ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯅ ꯊꯝꯕꯁꯤꯗꯩꯁꯤꯗ ꯁꯥꯖꯦꯟ ꯇꯧꯕ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯊꯣꯛꯄ ꯇꯨꯝꯕ ꯑꯗꯒꯤ ꯏꯁꯤꯡ ꯊꯛꯄꯒꯤ ꯁꯤꯁꯤꯡꯁꯤꯒꯤ ꯑꯆꯧꯕ ꯔꯣꯜ ꯂꯩꯌꯦꯅ ꯇꯥꯛꯄꯤꯌꯦ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ ꯌꯥꯝꯅ ꯆꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯒꯤ ꯁꯥꯏꯀꯜ ꯊꯧꯕꯒꯤꯁꯦ ꯁꯥꯏꯀꯜ ꯊꯧꯕꯁꯤ ꯑꯃꯔꯣꯝꯗ ꯑꯦꯛꯁꯔꯁꯥꯏꯖꯅꯤ ꯍꯛꯆꯥꯡꯒꯤ ꯂꯣꯏꯅꯃꯛ ꯑꯣꯔꯒꯥꯟ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏꯅ ꯁꯥꯖꯦꯟ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯦꯟ ꯌꯣꯒꯥꯁꯤꯁꯨ ꯑꯦꯛꯁꯔꯁꯥꯏꯖ ꯃꯈꯜ ꯑꯃꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯒꯤ ꯍꯧꯈꯤ ꯍꯥꯏꯕ ꯋꯥꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯇꯦꯂꯣꯃꯤꯌꯔ ꯍꯥꯏꯁꯦ ꯃꯁꯤ ꯁꯥꯡꯗꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗ ꯂꯩꯔꯤꯕ ꯒ꯭ꯔꯦ ꯃꯦꯇꯔ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯔꯁꯥꯏꯖꯁꯤꯅ ꯏꯃꯤꯗꯤꯌꯦꯠꯂꯤ ꯏꯐꯦꯛ ꯂꯩꯌꯦ ꯈꯪꯉꯤꯁꯦ ꯍꯛꯆꯥꯡ ꯕ꯭ꯔꯦꯟꯒꯤ ꯃꯥꯒꯤ ꯚꯣꯂꯨꯝ ꯍꯦꯟꯒꯠꯍꯟꯕ ꯒ꯭ꯔꯦ ꯃꯦꯇꯔꯁꯤ ꯍꯦꯟꯒꯠꯍꯟꯕ ꯂꯣꯡ ꯇꯥꯔꯝ ꯃꯦꯃꯣꯔꯤꯁꯤ ꯍꯦꯟꯒꯠꯍꯟꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗꯤ ꯑꯣꯜꯔꯦꯗꯤ ꯄ꯭ꯔꯨꯞ ꯇꯧꯔꯦ ꯑꯗꯨꯅ ꯁꯣꯝꯅ ꯁꯥꯏꯀꯜ ꯊꯧꯕꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯌꯥꯝꯅ ꯊꯨꯅ ꯀꯥꯟꯅꯕ ꯐꯪꯉꯤꯁꯤ ꯑꯦꯛꯁꯔꯁꯥꯏꯖꯅꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯤꯅ ꯇꯧꯔꯒ ꯇꯦꯂꯣꯃꯤꯌꯔ ꯁꯥꯡꯗꯣꯛꯏ ꯄꯨꯟꯁꯤ ꯁꯥꯡꯉꯤ ꯅꯥꯗ ꯌꯦꯛꯇꯅ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯇꯦꯂꯣꯃꯤꯌꯔ ꯁꯥꯡꯗꯣꯛꯄ ꯍꯥꯏꯁꯤ ꯁꯦꯜ ꯗꯤꯕꯤꯖꯟꯗ ꯉꯁꯥꯏ ꯁꯦꯅꯦꯁꯦꯟ ꯁꯦꯜꯁꯤ ꯌꯥꯎꯍꯟꯗꯕ ꯍꯥꯏꯕꯅꯤ ꯁꯦꯜꯁꯤ ꯃꯜꯇꯤꯄ꯭ꯂꯥꯏ ꯇꯧꯕꯗ ꯂꯣꯏꯁꯤꯜꯂꯛꯑꯒꯗꯤ ꯗꯤꯐꯣꯔꯃꯤꯇꯤꯁꯤ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯀꯦꯟꯁꯔ ꯂꯥꯛꯄ ꯌꯥꯏ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯦꯛꯁꯔꯁꯥꯏꯖ ꯌꯣꯒꯁꯤ ꯀꯦꯟꯁꯔ ꯉꯥꯛꯊꯣꯛꯄꯗ ꯑꯇꯩ ꯑꯅꯥꯕ ꯉꯥꯛꯊꯣꯛꯄꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯛꯆꯥꯡꯕꯨ ꯅꯥꯗ ꯌꯦꯛꯇꯅ ꯊꯝꯕ ꯑꯗ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯏꯚꯟ ꯑꯩꯈꯣꯏꯒꯤ 10 years ꯌꯪꯒꯔ ꯑꯣꯏ ꯍꯥꯏ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯥꯡꯅ ꯇꯧꯔꯛꯑꯒꯗꯤ ꯃꯥꯒꯤ ꯂꯨꯛꯇꯁꯨ ꯀꯩꯁꯤꯗꯁꯨ ꯍꯛꯆꯥꯡ ꯃꯥꯒꯤ ꯆꯍꯤꯗꯨꯒ ꯍꯛꯆꯥꯡꯒꯤ ꯐꯤꯖꯤꯀꯦꯜ ꯀꯩꯅꯣ ꯑꯦꯄꯤꯌꯔꯦꯟꯁꯤꯒ ꯑꯅꯤꯁꯤ ꯌꯦꯡꯕꯗ ꯃꯌꯥꯝꯗꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯗꯕ ꯑꯃꯗꯒꯤꯗꯤ ꯇꯧꯕꯗꯨꯅ ꯆꯍꯤ 10 ꯅꯧꯊꯣꯛꯅ ꯎꯅꯦꯅ ꯍꯥꯏ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯣꯝꯅ ꯍꯥꯏꯕꯤꯈꯤꯕ ꯄꯣꯠꯇꯨ ꯀꯩꯅꯣꯅꯤ ꯃꯁꯥꯆꯨꯁꯦꯠ ꯖꯦꯅꯔꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒ ꯕꯦꯟꯁꯟ ꯍꯦꯅꯔꯤ
institute na demonstrate tawgrisi yoga and meditation na akhoi health care gi expenditure si 43% si reduce taw ngame hai si yamna koi India gi dam ta di maru oira ba poni akhoi na anaba si koi lifestyle na anaba si develop tawre aduga layeng e kayam koi na handoi no kayam koi na layeng do kayam hostel kaya link khatoi no hari posi yam chaw issue mani koi gi World Health Organization warning pi hi ba matungina adu already hojik lai ba India gi expenditure mayam si handan ge haragati akoi ngasagi si proof tawraba yoga and meditation se masi hobo ma change aduga meditation siga meditation tawbada da koi gi telomere si lengthen tawi have se Judith Panjai na koi neuroscientist manasu proof tawre and it heals the body akoi gi meditation si da healing da mating pangi disease da mating pangi hello phone call taglo ko chege takbiyo hello somgi radio handset tu kitang inaktegi thaptok na thambiraga phone wahang hangbiro yabiro cha yazere thank you sir morang me la kai my bram surgeon takbiyo ahan bada sir koi sir Devendra amasu koi managing director koi sir bo su kai khumna bo cheri happy new year sir na hangjering masi sini sir ai koi gina mamangai dai koi gi ahan singsi koi gi sahi yang kai surakpada koi manam pole aduga haujina ai koi gi madugi sang si yamna nemba machi koi chindak tagi oiribra machi kamai taw machi gi differences kha takpirama amana ado koi gi maru oina chindak na punchi telhali chindak na punchi changhali habi karai ko buk chumbage simaga aina sade khangjani ba aduga haujina amuk madugi koi gi khwang kon bagi mahuta koi mabuk kangba adi mabuk noi bo jim lakpa asina kaam masigi mamangai ga hadi ke oiriba differences se masigi matangda sar marik chumna tamdiram ya na phajakra ba question ni aina hobda su haijagre 20th century horakpadadi miwebagi punsi si 20 years muktang lerami sahi nifu hingba hupu hingba isi kenmoni yam sang na punsi rabani fiction noina lerami ni hojik punsi se hojik India gi on 70 hen khai aduga hojik som habi du matam du so koina angang ri du thengna jab si nifu yang kai suradi mi si sirani hana dum khanai adu hojik ti sahi nifu yang kai di retire su tawdre hojik aduga som habi du yes matam mamada infectious disease hai tare cholera adagi koi thengna hawi koi smallpox vaccination ga tawba adu tonga TB tonga infectious disease mayam sina heart pasida average lifespan si amna tension ki ba aduga hoi manam pombai maram budi khangdre matam duda aduga ayambana belief system da su sahi nipu ya kai suradi punsi si loire na khanarami adu hojik laiba koi research aduga health care gi knowledge aduga hygiene gi karigi adagi environment mayam si koi mayam sina yenguragadi akhoi si isana isabu hatok sa bahite matam du su diet ka mari leina duini matam du da diet ki matang da koi khangna de hidak langthagi tongan ba support supplement mayam da khangna de aji khanga abni na hojikti yamna sang hingba yare habani ada kasai ni nature na isona pithore ba koi haksang da piri ba magi support mayam siga akhoi gi lifestyle siga pullaga di miwe basi sahi cham khakta nate chamyang khai chani chahum chamri hingbi habagi possibilities hu leitab nate haisi tongan ba artificial oiba khut amata thadana aduna hauji hingbasu hora abani akhoi evident ora abani lifestyle da aduna masida changi si mind body spirit changi adu sigi posi already jik akhoi functional MRI tawraga akhoi gi meditation gi spiritual practice ki daga tongan ba test mayam tawraga akhoi haksang gi cell sing gi function mayam ji loina yengbada evident oira ba pot ngaktani aduna sagi pokang thurok pa habatu su lifestyle related disease oidoini hauji lifestyle related diabetes ki adagi hypertension gi cardiovascular disease ki tongan ba saru sonjilak ba khojelak mayam si activities handarakba chaba thakpada khoigi akoina chahaningdaba charoidaba mayam chasangi bai tare khangdaba de su bi khangna su bi adi thaksaliba khochaliba mayam ama hari singji di akoi
khangna thakpa taragadi tasengbi suicidal tare koi tensionjerage naina khangdabadi nate sima thaaga sima charaga phai phate habsidi koi khangi banga tani aduna sima laikhradu mathakta anau boina tapio doctor compound khara koina identify tawe anti aging da mateng pangsan ba asagi lifestyle tu ki mathakta compound si masi koi gi doctor singi sabchana advice yaudragadi tawhom thokte tawju tawroidabani aduga haiba compound sinsi under kainoni control ni hujikse diabetes asina ba metformin haiba compound amalai masi sahi few decades back sinari mataw amada koi sweet urine haina adu sinna ba horakhibani haiba posi diabetes study koi glucose subsan bahandhali aduga new glucose genesis and liver dagi kaidi glucose on thokpa thingi aduga insulin gi magi sensitivity ji hengal halli aduga sugar si nemdhal haina sinari diabetes lying dedi am kana ba diabetes da dum lying nari hai se ayamba masigi diabetes ayamba na sinari hari ba posi akoi gi cellular level da akoi cell manang da oxidative stress sai nga sai gi free radicals thadok paise masida handhale sagi oxidative stress sigi metformin handhali ana cell sing sigi magi telomere sing magi lifespan si hengal hale happen atopa amana rapamycin na maga sinai masi kidney transplant tawra matung da sinabani masi immuno modulator ni koi magi rejection tawdana ba sinabani anti inflammatory ni koina hobudu so hajagre mi webagi pun kind of aging si inflammation amani chronic inflammation slowly changchelakpa inflammation si handana ba aduga magi rejection handana ba thabani hai ba posina nga sai immunity se koi aging da mateng pangsan bai tar hai posi immunity si masigi hidak rapamycin habisina handale ani si identify tawrabani hujikse under experiment ni hujilai si masina punsi sangdo khalena losilakpada doctor koi matam su am tena leire sidai da anubu sahi hogulakpa sidai da koi si ana yek yaudaba koi gi amna nungai ba punsi ama lainana bugi damakta tentak pa warol kharadang ofum kitang doctor na takpi roi braina hajaning basi hojik jingi duna koi nakanda thamgraga akoi manipur si healthy manipur am oina ba hariba posi sai sana tikacharaga lifestyle si change tawba aduga hojik yamna taka leisi wellness haitare hisa lifespan and health span hengatna ba magi lifestyle sida isana khara focus tawraga ahung ba lakna ba haibasi mind da aduga body da adu spirit da change tawraga manipur si positive health ama porakpada yamna sauna economically inclusive growth lapada mateng pangsan gani adu mayam punama honaminase khanjak punama kutta leiba ngaktani isagi pangthok chabangamba isagi kobam nungda leiba ngaktani aduna khoi khudingmak anobu chahi sidai sida na da yekta bak chang fana leiba manipur ama oirisi haiba doctor gi warol siga loinana naha oina punshi nungsangna hingba anti aging healthy living sigi matangda Shija Hospitals ki chairman and managing director loinana consultant reconstructive and cosmetic surgeon Dr. Khundongbam Palin lengbirak tuno phungkya takhiba Dr. Buthagachari. Thank you.